हेलो गाइस ngasi मैम गिदमक्ता अकीब वारी म पुदुना लाक्चरी वारी से कमाइन तौबगे हाबदो मैम पुने तामिनसी मैम पुने खंगमिनसी वारी से मपानदा लेबा चाही 13 सुरबा अंगांग अमगे वारीनी आई मिसक तो सारगा दुम हाइजगे आई चाही 13 सुरकपा मतमदा हाई स्कूल अमदा तम्मे नोंगमदा क्लास मापन तौई मसिदा क्लास मंगा सुबगा लंच ब्रेक थमे ब्रेक लोरे हारगा क्लास तौबदुदी बेसमेंट अमदा तौई अखोइगी स्कूल दु चावबदी चावे हाइबबु छात्र मयाम अमा तंबा लाकपना सेन लांगबदा अवाबा मा ओय मसिना मरम ओइरगा स्कूल अथॉरिटी ना क्लास अनीदी बेसमेंट दा तहल्ले बेसमेंट दो येंगबा मतमदा यामना किजे मरमदी मफम अदो यामना चिकपा मफम ओय कनामता लेते मफम अदुदा फैसिलिटी खरदी ले अदुबु टेलीफोन लाइन दी फंगदी नेटवर्क अमता फंगदी अतई छात्र खरदी मखोइगी क्लास तो बेसमेंट तो हनबा पामे मरमदी मफम अदुदा ओजाना चिंगबा अमता सुलेते यामना नुंगाइबा मफम अमा ओय लोइनना लांगबा कोटपदा यामना नुंगाइ हाइदुना खनै मसिकक नतना अनौ अनौबा जगह ले एसीगी फैसिलिटी ले नोंगमदी स्कूल की एग्जाम तौरिंगाइदा मयामदगी आइन इहान हाना लोय पेपर लोइबगी रीजन अनी ले मयामनसु हेना खंगबिरमनी खल्ले अमना खंगबगी थूना इरगा लोइखिबा अदुगा अमना सुंगंग खंगदबगी पेपर दुदा कइमता इदना थोलकपा असेंबगीदी आई लोइना हाई पेपर दो पिसलम में हायरगा क्लास तगी थोलकि थोलकपदा क्लास थंगनबदगी इमानहबा म थोलकपदुगा थेंगने आइखोय अनी मफम अदुदगी वॉशरूम उमदा लाए इबानी ngahaktang wari sanaraga time pass tawe ngahaki matungda imanaba aduda message amalaki message aduda aikoi gi school si lockdown tawrani haiduna hairaki haibadi school si gi thokpham changpham loina thingjalani haidana message to ubada haibadi ibani si yengnareba aduga aikoi gi oja singnadi aikoi mafam asida lehaba khangamoyana khalle इबानी मपान थोक्तुना कना कना लेगी येंगुसे हाइदना हाइने वॉशरूम दुदगी आइकोइ थोगले अदुगा स्टेयर कादुना येंगे मथक्ता चटपगदी अंगक हाइबदो ओइरे मफम अदुगी लाइट लोइनमक ऑफ तौदुना थमलमे अदुनसु पुंगम सुमम हाइब तारे अदुबु थोंनाउदगी मैंगाल खरखक्तमक चंगलकी ममांगददी लॉकडाउन तौबसा लाइट अदुम थान बने अदुबु हंदक्ति कइगिनु खंगदी मुथलगा लेरमे इमानबदुसु तपना तपना तौदना मखोंग थांदोकपा हौई आइसु मागी मतुंग इने ngahak chatlaba matung imanabado chap lepki aduga aingonda ase kanano haidana hangaki aisu yengoi mapanomda mi ama changakpa uraki ahanbadadi ozani haiduna khalambani adubu misakto tapna tapna light leiba jaga aduda changakpadadi mahakto aikhoigi school gi mi natte haba khanglakibani aina aigi imanabduda law basement adum changlase haidana hai misaktu aikoi bu ukre haibadi aina khanghoi loina na mahak aikoi gi tung inarakani haiba sukhang aikoi yam thuna basement rom da change adubu thong thingdona lerami aduduna washroom da lotlase haidana hainare washroom da changakpaga light off tawre aduga last thangba part aduda changaga lotle maikai kuningda pungmamme loina na tumina suleni washroom aduda AC ventilator amata laite ai amadi aigi imanabdugi sor honba makhol khaktama tab ngahak adumna leiraba matungda washroom gi thong do khanghodana hangaki mapandagi mangal do manungda khara oba phang adudagi thong do amuk thingki aiga aigi imanabagana sor do tapna honaba yamna hokana honai adubu ngamdi maramdi ka do yam thina chi loinana tanja aduda kanagumba amana aikoigi manakta changakpagi makhol chu taki makhol do chap amuk lepi aduga misakto kanna kanna sor honba hawraki makhol do tabadadi aikoi ani sor fungati kibana adubu tanja aduda aigi imanaba aduna yam mathong chadaba thabak ama torki bai batare man aigi nakongda tapna lao to asi haidana hairakim कादो चिपनीना माना तपना ngangido yam kanna adumak taba phangib aduduna kanna kanna su sor holamba misakto sor honba lepkhib aikoi je lotlaga lebado khanghodana aikoi gi thongdo kanna kanna chingeb matamduda aina aigi imanamda chalo chelo mafam asidagi haidana haibani aikoi je khuru kunduna
थंगनब केबिन मुक चंगे मदुगी थोंदो हांगदुना चेंथरके अखोना वाशरूम थोकनबा थोंदो हांगनब होनबदा मपानदगी लाइट खरा चंगके मदुदा मिसक अदो लेप उरके अखोई मफम अदुदगी चेंदुना क्लासरूम की थोंग अदुदा कन कन नोमी मतमदुदा अखोई ओजाना अखोई बु कौशनबिरे अखोइदा थोकिबा सिंगदुगी मतांगदा इमानबा अदुना लोइना ओजा अदुदा तम्मे लोइना नुपा अदुगी पॉकेटता गन अमसु सतोप उरए हाइदना सु तम्मे वादो ताबदा आई ngaksungai maramdi ainadi nongmai amata uraktabaneba aidi kibana kok amata su thokhidrabaneba mi ani kiduna chele haiduna tabada class ta lairiba mipum khudimakta loina noknarambani adubu hadakti moida pakhat pabi mami taki mapandagi thong hangnabagi makhol ama torpudo adusu takiba mayam su mathong maram da khangnadriba nupi su kan launareba aduga aigi manabaduga thongnam padu lepa fajani yengmaneba nupadu fajana uba phangeba nupadu na phaniam nyamna thongdo hangnaba try taro matungda ngamdedana yam sauduna mhamadu chatkhibane mayam do pung amamu class do tumina lere ngahak leraga instructor ama laklaga mayam du line ama da sem du na yam thona building mapanda thowaidana hairake mapanda thokpagadi aikhoina police ki gari mari manga laibadu urake mayam dugi mateng pangba yaba aikhoina pangame nupa du su thire adugi matungda aikoi yumda hanare mathangi numitadi school gi thokdok to thokiba jaga aduda amadi school gi kachin singda cctv camera amamam loina thelame incident si yamna achauba amadi oikide media ni yam khang bhaib dudi oikide aduna nupa du phakrabra phaderbra dandi phangraba phangdibra bra do di akoina khangba jungamdre adubu nupa du gi mong do ubadadi mahak mi aman natragana amadi hat ke haiduna lakiba maleba thokriba thokdok si amukhanna thooro habadi yade matamgi matung inna thokdok singsi thokpa sumsum hengalakani nadragana ahong balakani amta khangmana tebako mi yamakpani na fadabasu adum yawakani ba mayam da haijaning badi fataba haiba jase thadoksi fatabagi matung ingadawgi sarupudi ababa tawbana yam thina payeba ababa lambi chachi mayam warisi matangsi da lotion jarage aduna sumba angang pa thokdokse laitawsu nati sumba makhal mayam ama wari mayam ama lay अखोइना सुंगता तारुद्री बाहाय बतारे अदबो अखोइ की चैनल सिददी अदुम अनो अनोबो वारी हाबदी अदुम ताद्रिबा मयामना ताद्रिबा ओइरंबसु याय अदुगा ताबा ओइरंबसु याय अदुम लेप्तना अदुम मयाम गी दमकता थागचरके मदु गी दमकता अखोइ की चैनल सिदा चंगदुना वारी थागलक पंगाइदुना लेबियो हाबजे तमजबगा लोइनेना ngasi gi wari matang sida lotion jarage mathang gi wari da muk mayam puna thengnar si yai fare